Ngasay coffee haizinbado. Thamoido tinglaubra. Hey, lawai nupi sak thibi. Phone do yam thun tamo da piyo. Yam thun piyo haibane. Piroi. Nang kedauge haibano. Nang tamo da takthora ha. Nang miyang usitabra ba. Nang na taktoga aingona kedau ngamdorige. Lairang, ai nakta le dorki. Nang sida kedoriba. Nang sida kedorino haibane. Ai sargu unaba lakpane. Nangdi ikaibang khangdena. Thabak tan thokse khalamani. Adubu hujikti nangna leiba kadisu tanthokpa taidana. Hujimo phone tawgi. Aina kedau ngam ge habdo. Nang yengo. Sir, adudadi tobiganoba. Yam thopiro. Yam thopiro haibane. Adumai tobinoba. Ai laifam leiroiba. Adumai tongnoba sir. Piro. Nang sana nupi ni habje ka ha. Phone do yam thopiro. Yam thopiro haibane. Piro. Masi. Chasilo. Masi. Masi. Nasine. Sida mi sida masayang ni. Law haibane. Sir, ai tawjararoiba. Ai sargi mafamda lale haijage lakpaneba. Kari lamba. Nupi mo orga aduga mi gai hangdaba. Law. Tado. Nang ka sida ki sakya hab chalo haibra. Sir, adumai hainoba. Masagi do ai soigreba. Aiga yam yanadaba nupi ma hairamanaruba coffee do haijilubaneba. Aina tawge tawba natte haiba. Nang bu karma makhan gi nupi no. Punsidam ta thenadrine. Ikai ma machem da khangdaba. Ima. Sir, ima biganoba sir. Ai sargi makong paiduna haijarageba. Ima dadi biganoba. Sir ai se thabak dei thanat biradi. Ai gi pado center na thamba ngamaroiba. Ai gi naulpana punsi chupa mayai khaba chijak da tawraga lekhibado. Machi yeng da leiba ngamoiba. Ima na wai ama cherikbada. Ai kai khangda bigi sakwa lawdo ngamoiba. Sir, aina soikiba kudimagdo lakpiyoba. Ado thabak sidadi to anbiganoba. Ai soigreba sir. Yare. Nang isoi do ai taningdi. Ai no ji ta pa mi je. Huji ikpa ga haibdo. Sir, Ai thawam le. Nang I ko thar le do. Ai ingde. Hai gi da boi di sa dai ro. Hai ro do sakro. sir. Thabakse aibu tasing to haladoira. Ai di hai do ki wa ani handi. Phare sir. Dudi ai mu chalukhige.